ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯤꯁꯛꯇꯣ ꯏꯃꯨꯡꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯗꯣ ꯀꯥꯡꯈꯜ ꯑꯗꯨ ꯅꯤꯡꯊꯤꯅ ꯌꯦꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯣ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯊꯦꯡꯅꯔꯛꯂꯤ ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯉꯣꯟꯗ ꯂꯥꯟꯁꯤꯟꯅꯔꯛꯂꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯁꯅꯥꯅ ꯀꯔꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯨꯅ ꯂꯥꯟꯒꯤ ꯄꯥꯔꯇꯣꯟ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯤꯕꯒꯤ ꯃꯍꯨꯠ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯥꯟꯁꯤꯟꯅꯔꯛꯂꯕ ꯍꯥꯏꯌꯨ ꯅꯪꯗꯤ ꯈꯣꯌꯨꯝ ꯂꯥꯏꯅꯤ ꯃꯤꯒꯤ ꯊꯃꯣꯏꯅꯨꯡꯗ ꯈꯟꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯅꯪꯗꯤ ꯂꯣꯏꯅꯃꯛ ꯈꯪꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯆꯦꯜꯂꯤꯕꯅꯤ ꯑꯃꯥꯏꯕ ꯄꯤꯁꯛ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯑꯃꯥꯏꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯅꯪꯅ ꯈꯪꯕ ꯂꯩꯔꯕꯗꯤ ꯍꯥꯏꯌꯨ ꯑꯃꯨꯁꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯂꯥꯏꯃꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯅ ꯈꯪꯖꯕ ꯋꯥꯐꯝꯁꯤꯡ ꯂꯣꯏꯅ ꯍꯥꯏꯔꯛꯂꯤ ꯑꯃꯥꯏꯕ ꯄꯤꯁꯛ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤ ꯊꯥꯏꯅ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯩꯒ ꯑꯃꯥꯏꯕ ꯇꯝꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯌꯥꯅꯗꯕ ꯈꯔꯗꯒꯤ ꯏꯕꯥꯅꯤꯁꯦ ꯌꯦꯡꯊꯤꯅꯔꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯊꯦꯡꯅꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯥꯅ ꯃꯁꯛ ꯈꯪꯂꯝꯒꯅꯤ ꯑꯩꯒꯤ ꯍꯩꯁꯤꯡꯕꯁꯨ ꯃꯍꯥꯛꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯃꯛꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯃꯍꯥꯛꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅꯗꯤ ꯐꯠꯇꯕ ꯊꯕꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯠ ꯊꯤꯟꯖꯤꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯈꯨꯠ ꯊꯤꯟꯖꯤꯜꯂꯤꯕꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯍꯧꯁꯥ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛ ꯃꯣꯂꯣꯝ ꯂꯩꯗꯨꯅ ꯑꯩꯉꯣꯟꯗ ꯂꯃꯝ ꯁꯤꯡꯕ ꯄꯥꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯇꯥꯅꯤꯡꯉꯛꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯤꯡꯆꯥꯕꯤ ꯂꯥꯏꯃꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯔꯦ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯔꯝꯂꯕꯅꯤꯅ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯣ ꯑꯩ ꯍꯜꯂꯒꯦ ꯍꯥꯏꯔꯤ ꯃꯗꯨꯗ ꯑꯃꯨꯁꯅꯥꯅ ꯑꯩ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯗ꯭ꯔꯤ ꯅꯪꯒꯤ ꯊꯕꯛ ꯑꯩ ꯑꯃꯒ ꯑꯃꯨꯛ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯂꯥꯏꯃꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯁꯅꯥꯅ ꯀꯣꯔꯧ ꯅꯣꯡꯃꯗꯣꯟꯊꯛꯇ ꯌꯦꯡꯈꯠꯂꯛꯂꯤ ꯑꯗꯨꯝꯕ ꯌꯦꯡꯈꯠꯂꯛꯄꯗꯨꯗ ꯍꯧꯖꯤꯛ ꯅꯣꯡꯉꯥꯟꯒꯗꯕ ꯃꯇꯝ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯍꯤꯡꯆꯥꯕꯤ ꯂꯥꯏꯃꯨ ꯍꯅꯨꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯍꯟꯐꯝꯗ ꯍꯟꯈꯤꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯇꯝꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯂꯥꯏꯃꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯈꯤ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯁꯤꯡꯗ ꯌꯥꯝꯅ ꯑꯌꯦꯠ ꯑꯀꯥꯏ ꯄꯤꯔꯛꯄ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯁꯅꯥꯗꯣ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯉꯁꯥꯏ ꯑꯩꯅ ꯀꯦꯄꯦꯛꯁꯇ ꯄꯤꯈꯤꯕ ꯑꯃꯨꯕ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯐꯨꯝꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯐꯩ ꯍꯌꯦꯡ ꯑꯌꯨꯛ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯗ ꯍꯪꯂꯕ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯒꯤ ꯒꯦꯐꯦꯛꯁ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯅ ꯉꯥꯡ ꯃꯥꯅ ꯑꯃ ꯇꯧ ꯅꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯔꯗꯅ ꯃꯤꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯅ ꯍꯦꯛꯇ ꯇꯧꯔꯝꯃꯣꯏꯑꯕ ꯐꯩ ꯈꯪꯒꯅꯤ ꯍꯌꯦꯡꯒꯤ ꯃꯉꯣꯟꯗ ꯏꯍꯪ ꯄꯥꯎꯍꯪ ꯇꯧꯔꯒꯦ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯄꯣꯠꯌꯣꯝ ꯑꯗꯨ ꯐꯨꯝꯂꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯃꯨꯅ ꯉꯥꯎꯔꯤꯕꯁꯤ ꯉꯥꯎꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯣꯏꯗꯅ ꯉꯁꯤ ꯁꯤꯔꯝꯂꯒꯗꯕꯅꯤ ꯑꯩꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗꯁꯨ ꯇꯥꯍꯜꯂꯕꯀꯣ ꯐꯩ ꯈꯪꯉꯣꯏꯗ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯣ ꯎꯏꯔꯨꯝ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯣꯡ ꯅꯤꯡꯊꯤꯅ ꯉꯥꯜꯂꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯊꯕꯨꯡꯗꯣ ꯍꯣꯕꯦ ꯂꯥꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯂꯥꯏꯁꯪꯗ ꯂꯥꯠꯆꯔꯤꯕ ꯂꯥꯏ ꯑꯗꯣ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯊꯕꯨꯡꯅ ꯄꯔꯞ ꯆꯪꯉꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ ꯖꯥꯠꯅꯣ ꯃꯥꯒꯤ ꯌꯨꯝꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯀꯗꯕꯗꯤ ꯅꯠꯇ꯭ꯔꯦꯗ ꯍꯥꯏ ꯊꯕꯨꯡ ꯑꯣꯖꯥ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯂꯥꯎ ꯑꯩꯁꯨ ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝꯒꯦꯗꯅ ꯇꯧꯔꯤꯕꯅꯤ ꯂꯥꯏ ꯈꯣꯏꯔꯝꯈ꯭ꯔꯕꯗꯤ ꯏꯕꯣ ꯍꯣꯔꯦꯟ ꯐꯥꯎꯕ ꯑꯩꯁꯦ ꯊꯣꯛꯂꯛꯂꯔꯣꯏꯗꯕꯅꯤ
ꯂꯥꯏ ꯈꯣꯏꯔꯝꯗ꯭ꯔꯤꯉꯩꯗ ꯊꯦꯡꯅꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯣꯖꯥ ꯑꯩꯁꯨ ꯑꯣꯖꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯆꯦꯟꯖꯔꯛꯂꯤꯕꯅꯤ ꯁꯤꯅꯤ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨ ꯑꯣꯖꯥ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯨ ꯕꯨꯠꯂ ꯂꯥꯏꯔ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯆꯨꯔꯤ ꯃꯈꯥꯁꯤꯗ ꯗꯨꯝ ꯑꯃꯨꯛꯇ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕꯗ ꯍꯨꯏꯅ ꯀꯔꯤꯅ ꯁꯨꯃꯥꯡ ꯈꯣꯏꯒꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯆꯨꯔꯤ ꯃꯈꯥꯁꯤꯗ ꯑꯃꯨꯛ ꯄꯥꯛꯊ ꯑꯃꯨꯛ ꯅꯣꯡꯈꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯕꯅꯤꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯀꯩꯗꯧꯔꯕ ꯑꯗꯨꯒꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯊꯣꯡ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯂꯨꯕꯗꯨꯗꯗꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯈ꯭ꯔꯦ ꯑꯣꯖꯥ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯕ ꯄꯥꯏꯔꯒ ꯆꯠꯈꯤꯕ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯄꯥꯏꯗꯦ ꯑꯗꯨꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗ ꯃꯥꯅ ꯀꯔꯤꯅꯣ ꯃꯌꯨꯝ ꯑꯃ ꯊꯅꯝꯃꯤ ꯃꯌꯨꯝꯗꯨ ꯃꯥꯒꯤꯗꯨ ꯐꯨꯝꯒꯦ ꯇꯧꯕꯖꯥꯠꯅꯤ ꯑꯣꯖꯥ ꯃꯗꯨ ꯃꯤꯗꯤ ꯃꯥꯜꯂꯤ ꯃꯌꯨꯝ ꯑꯃ ꯐꯨꯝꯒꯦ ꯇꯧꯔꯝꯃꯦ ꯍꯥꯏꯕ ꯃꯥꯅꯤ ꯑꯣꯖꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯀꯦ ꯇꯧꯕꯗ ꯅꯃꯧ ꯅꯨꯄꯤꯅ ꯇꯧꯔꯨꯔꯅꯨ ꯊꯨꯝꯕꯨꯅ ꯀꯨꯞꯄꯒ ꯊꯝꯃꯁꯤ ꯍꯌꯦꯡ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯀꯧꯔꯒ ꯌꯦꯡꯍꯜꯂꯁꯦꯗꯅ ꯍꯥꯏꯕꯗꯨꯗ ꯊꯨꯝꯃꯨꯒ ꯅꯟꯖꯜꯂꯦ ꯑꯗꯨꯒ ꯃꯊꯛꯇ ꯅꯨꯡꯖꯥꯎ ꯑꯃ ꯅꯟꯅ ꯊꯝꯃꯦ ꯑꯗꯨꯒ ꯑꯣꯖꯥꯕꯨ ꯌꯦꯡꯍꯟꯖꯒꯦꯗꯅ ꯑꯩꯈꯣꯏ ꯀꯧꯕ ꯂꯥꯛꯆꯔꯤꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯗꯕꯗꯤ ꯌꯥꯔꯣꯏ ꯂꯥꯏ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯆꯠꯁꯤꯀꯣ ꯑꯣꯖꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤ ꯄꯨꯡ ꯀꯌꯥꯃꯨꯛꯇꯤ ꯆꯪꯒꯅꯤ ꯀꯨꯏꯔꯣꯏ ꯉꯁꯤꯗꯤ ꯁꯠ ꯂꯣꯏꯁꯤꯜꯂꯛꯀꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯄꯤꯁꯛꯇꯣ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯊꯕꯨꯡꯕꯨꯅ ꯃꯐꯝ ꯑꯃꯗ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯜꯂꯝꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯤꯁꯛꯄꯨ ꯊꯕꯨꯡꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯦꯐꯦꯛꯁꯇꯣ ꯃꯍꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯅꯦꯛꯂꯤꯕ ꯑꯃꯨꯁꯅꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯍꯥꯛꯀꯤ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯦꯐꯦꯛꯁꯇꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗ ꯈꯨꯔꯨꯝꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯁꯅꯥꯅ ꯍꯥꯏ ꯒꯦꯐꯦꯛꯁ ꯅꯪ ꯂꯥꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯂꯤꯕꯅꯤ ꯍꯥꯏꯌꯨ ꯉꯔꯥꯡ ꯑꯩꯅ ꯄꯤꯈꯤꯕ ꯄꯣꯠ ꯑꯗꯨ ꯅꯪ ꯐꯨꯝꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯍꯥꯏꯌꯨꯅꯦ ꯐꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯐꯨꯝꯗꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯄꯥꯝꯃꯤ ꯑꯣꯖꯥ ꯃꯗꯨ ꯑꯩꯅ ꯐꯨꯝꯒꯦꯗꯅ ꯇꯧꯔꯤꯉꯩꯗꯨꯗ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯒ ꯊꯣꯛꯖꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯄꯥꯈꯠꯇꯨꯅ ꯑꯗꯨꯃꯛ ꯌꯨꯝ ꯇꯥꯟꯅ ꯆꯦꯜꯂꯛꯂꯦ ꯑꯣꯖꯥ ꯑꯗꯨꯅꯅꯤꯗꯅ ꯉꯔꯥꯡ ꯑꯩꯒꯤ ꯂꯥꯏꯃꯨꯅ ꯃꯥꯏꯊꯤꯔꯒ ꯍꯜꯂꯛꯈ꯭ꯔꯤꯕꯗꯣ ꯐꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯐꯨꯝꯒꯗꯕꯅꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯐꯨꯝꯖꯒꯦ ꯑꯗꯣ ꯉꯁꯤ ꯐꯨꯝꯒꯗꯕ ꯄꯣꯠꯇꯤ ꯀꯗꯥꯏ ꯅꯉꯣꯟꯗ ꯉꯔꯥꯡ ꯄꯤꯈꯤꯕꯗꯨꯅꯤꯅꯦ ꯉꯁꯤ ꯑꯃꯨꯛ ꯐꯨꯝꯒꯗꯧꯔꯤꯕꯁꯦ ꯅꯪꯅ ꯐꯨꯝꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯉꯁꯤ ꯐꯨꯝꯃꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯀꯗꯥꯏꯗꯅꯣ ꯑꯣꯖꯥ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯃꯌꯨꯝꯗꯨ ꯆꯨꯔꯤ ꯃꯈꯥꯗ ꯑꯗꯨꯝ ꯍꯨꯟꯇꯣꯛꯑꯝꯃ ꯃꯥꯜꯂꯦꯅꯤ ꯀꯔꯤ ꯍꯥꯏꯕ ꯒꯦꯐꯦꯛꯁ ꯄꯣꯠꯁꯛ ꯑꯗꯨ ꯆꯨꯔꯤ ꯃꯈꯥꯗ ꯍꯨꯟꯇꯣꯛꯂꯝꯂꯦ ꯍꯥꯏꯕ ꯑꯣꯖꯥ ꯃꯗꯨ ꯃꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯃꯗꯨ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯑꯃꯥꯏꯕꯗ ꯄꯤꯈ꯭ꯔꯕꯗꯤ ꯑꯩ ꯑꯁꯤꯕꯨ ꯍꯤꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯣꯖꯥ ꯃꯗꯨꯝꯗꯤ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯅꯪꯒꯤ ꯊꯕꯛ ꯇꯧꯕꯁꯤ ꯑꯩꯁꯤ ꯌꯥꯝꯅ ꯆꯣꯞꯂꯛꯀꯗꯧꯔꯤ ꯆꯣꯞꯄꯇ ꯅꯠꯇꯅ ꯑꯩ ꯏꯁꯥꯁꯦ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯣꯖꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯨꯝꯗꯨꯗ ꯆꯠꯂꯒ ꯀꯔꯤ ꯇꯧꯔꯤꯗꯨ ꯌꯦꯡꯊꯣꯛꯎꯔꯒ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯛꯁꯤꯔꯥ ꯃꯗꯨ ꯐꯩ ꯅꯪꯅ ꯃꯗꯨ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯄꯣꯠꯀꯤ ꯄꯣꯌꯣꯞ ꯃꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯣꯔꯛꯀꯗꯕꯅꯤ ꯅꯪꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯑꯔꯨꯕ ꯄꯣꯠ ꯁꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯛ ꯅꯔꯤꯟ ꯄꯥꯟꯗꯕ ꯃꯤꯅ ꯈꯪꯂꯛꯄꯗꯒꯤ ꯆꯦꯜꯂꯛꯄꯗꯨ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯦꯜꯂꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯄꯣꯠꯁꯛ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯗꯨꯕꯨ ꯑꯣꯖꯥ ꯀꯔꯅꯤ ꯍꯨꯟꯗꯣꯛꯑꯝꯕꯒꯤꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯉꯥꯡꯕꯗ ꯂꯣꯏꯔꯄꯣꯠꯅꯤ ꯆꯠꯂꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯆꯣ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯅꯍꯥꯛꯅ ꯉꯔꯥꯡ ꯊꯅꯝꯂꯤꯕ ꯄꯣꯠꯌꯣꯝ ꯃꯗꯨ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯑꯣꯖꯥ ꯃꯗꯨꯗꯤ ꯃꯣꯏꯅ ꯏꯃꯨꯡꯗ ꯂꯧꯁꯤꯜꯂꯝꯒꯗꯕ ꯃꯥꯜꯂꯦꯗ ꯅꯪ ꯃꯗꯨ ꯈꯪꯕ꯭ꯔꯣ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯄꯣꯠꯁꯛ ꯑꯗꯨ ꯍꯦꯛ ꯊꯦꯡꯂꯨꯕꯗ ꯃꯈꯣꯏ ꯃꯁꯥꯁꯦ ꯈꯨꯗꯛꯇ ꯋꯥꯟꯊꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯔꯨꯒꯗꯕꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯑꯃꯨꯁꯅꯥ ꯑꯃꯗꯤ ꯒꯦꯐꯦꯛꯁ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯒꯦꯐꯦꯛꯁꯅ ꯃꯥꯒ ꯌꯥꯅꯗꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯔꯤꯕ ꯊꯥꯕꯨꯡꯒꯤ ꯌꯨꯝꯗ ꯃꯍꯥꯗꯣ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯃꯗꯤ ꯁꯨꯃꯥꯡꯗ ꯑꯃꯗꯤ ꯊꯣꯡꯒꯥꯟꯅꯆꯤꯡꯕꯗ
मियोई कया मरी मरी चटलिबा अमदी सलुप सलुप लेप लेपना लेरगा वारी सनबगी मवंग तौरिबतो उई मदु उबदा गेपेक्सना ए करिनुदा मखोई इमुंगसिना मी का याया लांगदना करिनो सिदा लईगा चाइदना तौरिबसिबु बसिबु करि वरेबजानुने असमना खना खना असम चंगछलपना हौजिकती थाबुंगी मयुम योक्सलकली मतमदुदा गेफेक्सना खल्ली ओ ngasi moigi kari ko bathodok ama sodina lerangada pa male asida ahal ma thula jida hangagi ine kari gumta hange ba kari oire ba noibu moigi mungsida mi tilibasibu kailoba yawbage as khangdi ni ibungo sumangda amuba poyo mama mina ngarang phuma mi haibra karino adugi mayam jinno hori bani as yara yara ine as kari heba sumangda poyo mama leho yaiba madu aina ngarang thanambadu soidana wairamgani karigum mayamna aina tawbune haibasi khanglaklabati kamdouba ai hingpham leiti aduradi ai kedouba tai poyomdu lawthokpa lakpa amaiba saraga aibu puraga sakrasirane maduna chugeda male asumna khalaga capex na sumang adu da changge haduna hek tawri ngai tanja adu makada ngasai abaiba kawba chatkiba thabung amadi mahana purakliba pisak mokhoi ani punna haujikti yum adumda changchilai madu ubada capex to mamai leitholaga tumina lei matamadu thabungna abaiba pisak puduna thongal adudagi changkiba to capex na uri matamadu capex na mahaksu amaiba tana boireko adunu indana ngahan makai aina oja amaiba amusanada lewa matra kapsiduna makoi gi imung asipu awana tahalu misi mina nanghalu na hairaga mahana ngamdribadudi phai masigi amaiba si kyamuk yamna haibage haibatu ai kamdongna khangdoksige ai si hakchang ngamdi hedana haijillaga yinghandaba yadre adudi ai di thabungna masak khangbani adu khangdrabu kaidaushige ai marks ma upsillage asomna khallaga capex marks ma upsallaga thabung khoigi yumgi manakta changchilai matamadu da sangoi gi dari amadi mangol dari da makong yan thaduna phamliba miyu sing adu ke marakta capex to tumina phamdun leiri matamadu da capex ta amaiba adu da ojamaiba karigumba mata hangjagiba ibungo kari hangge haibro nanggurone oja aisi hakchangsi inung nungaitaba aduda natana kuksisu ilum lumba adigi mang hasi iyo inung nungaitaba adigi tum hokulaga su mita churi pari panguda ubugumba kana gumba ma aigi mangda sabmaga chakhiba he manbugumba adumai sum tawjaba nangi na sasi sumai sum yingmadi yaroi mi hun thawun pairaga kari kari leina leibage haibadu yengthokpige ko ado ngasigidi aise lai khoiramba ba laklibani aduna migidu hana yengdringai nangi paibadu nuaitre nang saunu ngai hak adukta tumi leyu mayam su leina ridana ko wafam adu tabata capex na fagani oja maiba kari sukai ba leiti haidu mahak thari ba phaksak amada phamlaga tumina yengnon leiri matawa sumna amaiba pisingna tawriba singado haujiksu capex na tumina lona yengdron adumak leiri adumna yengron leirambadagi haujikti capex to chatlege haiduna hogalai matam aduda amaiba pisakna ibungo haujik lai khurami manungda chatpa thokpa amata yade ko loidore masi loisilaga thabak chatkadaba leirabasu chatpa yagani amaiba pisakna adumna hairakpa duta thabungna phat leithokduna jengna matamda mahak handagi hauna yanadaba misakama oiba capex na hogotlaga chakhinaba tawbadu uri madu ubada thabungna capex ta mamit khana ying aduga thabungna khalli madi sida kedobu lakliba mana maram moraga yum masida tawlibani aduga mana karigi damukta ikoi yum masta lakliba magi si ikoi gi imungna kari tawri haibatu yekthokpa lakpa soidana waramgani asomna khallaga thabungna capex ta yamna sauna mamit khana jenglibado capex su khangi matamadu da capex to kaimta haidabida tumina makuk non tharaga adumak leiri somdana amaiba pisakna ngarang capex ta thanamba amuba masakado yamna kanna lai khurna bagidamakta honari
ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯊꯕꯨꯡꯒꯤ ꯁꯨꯃꯥꯡꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯗ ꯍꯪꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯃꯁꯤ ꯀꯅꯥꯒꯨꯝꯕꯅ ꯌꯨꯝ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯒꯦ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯍꯜꯂꯒꯦ ꯍꯥꯏꯗꯅ ꯊꯅꯝꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯁꯦꯡ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤꯗꯤ ꯍꯥꯏꯗꯣꯛꯄꯗ ꯌꯥꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯃꯤꯡ ꯄꯟꯕ ꯐꯥꯎꯕ ꯍꯪꯒꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯟꯕꯃꯛꯇꯤ ꯄꯟꯖꯔꯔꯣꯏ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯀꯗꯕ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯎꯁꯤꯟ ꯇꯧꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯨꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯤ ꯈꯔ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯗꯨ ꯇꯧꯕꯤꯗꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤ꯫ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯥꯏꯕ ꯄꯤꯁꯛ ꯑꯩꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯏꯀꯣ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯇꯧꯈꯤꯕ ꯑꯣꯏꯔꯒꯅ ꯍꯟꯗꯣꯛꯄꯤꯔꯣ, ꯇꯧꯒꯦ ꯈꯟꯕ ꯑꯣꯏꯔꯒꯅ ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯊꯕꯨꯡꯗꯕꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯂꯤꯕꯗꯨꯕꯣ? ꯃꯥꯒ ꯍꯥꯟꯅꯅ ꯌꯥꯅꯗꯕ ꯃꯤꯒ ꯂꯩꯕ ꯖꯥꯠꯂꯥ? ꯏꯕꯨꯡꯉꯣ ꯊꯕꯨꯡ, ꯅꯠꯇꯦ ꯅꯪꯒ ꯍꯥꯟꯅ ꯌꯥꯅꯗꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯋꯥꯍꯪ ꯑꯗꯨꯗ ꯊꯕꯨꯡ ꯈꯨꯝꯐꯝ ꯈꯪꯗꯦ ꯒꯦꯐꯦꯛꯁꯇ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯩꯇ꯭ꯔꯒꯕꯨꯗꯤ ꯀꯩꯁꯨ ꯈꯪꯗꯦꯗ, ꯑꯗꯣ ꯅꯪꯅ ꯍꯥꯏꯅꯤꯡꯗꯕ ꯑꯣꯏꯔꯒꯗꯤ ꯈꯪꯖꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯕꯨꯡꯅ ꯈꯨꯔꯥ ꯍꯣꯏ ꯃꯥꯃ ꯍꯣꯏ ꯇꯥꯗ ꯈꯣꯏ ꯃꯁꯤ ꯂꯩꯕꯕꯨꯗꯤ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ, ꯌꯦꯛꯅꯕ ꯒꯥꯏꯗꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕ꯫ ꯑꯗꯣ ꯃꯗꯨꯃꯛꯇꯤ ꯍꯥꯏꯗꯣꯛꯄꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕꯗꯣ꯫ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯚꯥꯞ ꯇꯥꯔꯗꯨꯅ ꯐꯔꯦꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯊꯕꯨꯡ, ꯑꯣꯖꯥ ꯃꯥꯏꯕ, ꯆꯠꯂꯨ, ꯊꯨꯝ ꯈꯔ ꯄꯨꯊꯣꯔꯛꯎ꯫ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯊꯕꯨꯡꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯑꯣꯏꯅ ꯂꯧꯊꯣꯛꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯊꯨꯝ ꯑꯁꯤ ꯌꯥꯝꯃꯟꯗꯦ, ꯈꯔꯒ ꯌꯥꯝꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯨꯝ ꯂꯧꯊꯣꯛꯄ ꯆꯪꯉꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯊꯕꯨꯡꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯨꯝ ꯂꯧꯊꯣꯛꯄ ꯆꯪꯕ ꯑꯗꯨꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯇꯨꯕꯠ ꯂꯥꯎꯅ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯣ ꯆꯥꯛꯈꯨꯝ ꯆꯪꯐꯝꯒꯤ ꯊꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯍꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯨꯡꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯍꯣꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯑꯗꯨꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯕꯨꯡꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯊꯕꯨꯡꯗ ꯅꯠꯇꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡ ꯈꯔꯁꯨ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯤ꯫ ꯃꯁꯤꯗꯩꯗꯤ ꯌꯥꯏꯐꯕꯤꯅ ꯀꯔꯤꯅꯣꯃ ꯌꯨꯝ ꯑꯁꯤꯗ ꯂꯩꯈ꯭ꯔꯦ, ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯕꯒꯤ ꯂꯝꯕꯤꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯟꯅ ꯊꯣꯡꯖꯤꯜ ꯑꯁꯦ ꯂꯥꯜꯂꯒ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯕꯨꯡꯅ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯨꯡꯅ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯊꯨꯝꯗꯨ ꯄꯨꯔꯒ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯊꯨꯝꯗꯣ ꯄꯔꯞ ꯂꯧꯔꯒ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯊꯕꯨꯡꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯄꯥꯎ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯣꯠ ꯑꯁꯦ ꯄꯨꯈ꯭ꯔꯕꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯀꯣ, ꯀꯔꯥꯏ ꯊꯨꯝꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯊꯨꯝ ꯑꯗꯣ ꯂꯧꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯨꯝ ꯑꯗꯣ ꯂꯧꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯄꯤꯁꯛ ꯑꯗꯨꯅ ꯊꯨꯝ ꯑꯗꯨꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯍꯧꯖꯤꯛ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯌꯥꯎꯔꯤꯕ ꯄꯣꯠ ꯃꯌꯣꯝ ꯑꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯨꯝ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯆꯥꯏꯊꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯐꯤ ꯑꯉꯧꯕ ꯔꯨꯃꯥꯟꯒꯨꯝꯕ ꯑꯃꯗ ꯑꯃꯨꯛ ꯌꯣꯝꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ, ꯑꯗꯨꯒ ꯃꯇꯨꯡ ꯌꯨꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ, ꯍꯟꯗꯛꯇꯤ ꯃꯤ ꯑꯗꯣ ꯑꯩꯅ ꯁꯣꯔ ꯁꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯄꯤꯁꯛ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯈꯤꯕ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯌꯥꯔꯅꯤ ꯑꯩꯁꯨ ꯍꯜꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯈꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ
ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯟꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯦꯄꯦꯛꯁꯁꯨ ꯌꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯀꯦꯄꯦꯛꯁꯇ ꯌꯥꯝꯅ ꯃꯨꯟꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯑꯃꯥꯏꯕ ꯄꯤꯁꯛꯁꯨ ꯃꯌꯨꯝ ꯂꯣꯝꯗ ꯌꯧꯔꯛꯂꯤ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯑꯗꯨꯃꯛ ꯆꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯍꯩꯗ꯭ꯔꯕ ꯀꯅꯥꯒꯤ ꯁꯔꯨ ꯁꯔꯥꯡꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥ ꯅꯍꯥꯛ ꯍꯣꯔꯦꯟꯗꯤ ꯑꯩꯅ ꯀꯩꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯅꯪꯕꯨ ꯑꯣꯠ ꯅꯩꯗꯨꯅ ꯈꯛ ꯇꯣꯛꯂꯣꯏ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯍꯣꯔꯦꯟ ꯑꯩꯅ ꯁꯣꯏꯗꯅ ꯖꯩꯒ ꯇꯧꯒꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯄꯤꯁꯛꯇꯣ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯣꯔꯦꯟꯗꯤ ꯈꯪꯂꯒꯅꯤꯗꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯇꯨꯝ ꯁꯤꯡꯗꯨꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ